ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 8 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯍꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 8 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 8 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯥꯎꯔꯦꯝ ꯖꯣꯇꯤꯁ ꯁꯤꯡꯍ ꯆꯍꯤ 30 ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯖꯤꯞ ꯁꯤꯡꯍ ꯆꯍꯤ 50 ꯄ꯭ꯔꯕꯤꯟ ꯂꯩꯁꯥꯡꯊꯦꯝ ꯆꯍꯤ 31 ꯄꯨꯈ꯭ꯔꯝꯕꯝ ꯒꯣꯄꯦꯟ ꯆꯍꯤ 32 ꯅꯥꯎꯔꯦꯝ ꯁꯤꯇꯟꯖꯤꯠ ꯁꯤꯡꯍ ꯆꯍꯤ 33 ꯋꯥꯍꯦꯡꯕꯝ ꯖꯣꯟꯁꯟ ꯁꯤꯡꯍ ꯆꯍꯤ 31 ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯁꯣꯛ ꯀꯨꯃꯥꯔ ꯆꯍꯤ 30 ꯀꯧꯏ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯍꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅꯔꯤꯕ ꯀꯤꯌꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯊꯣꯏꯆꯥ ꯑꯦꯂꯥꯏꯁ ꯔꯣꯃꯤꯌꯣ ꯃꯩꯇꯩ ꯆꯍꯤ 10 ꯀꯧꯏ ꯍꯥꯏꯔꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯟ ꯕꯥꯕꯨ ꯆꯍꯤ 50 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ RPI ꯑꯊꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯀꯤꯔꯟ ꯔꯤꯖꯤꯖꯨꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯗ ꯆꯠꯇꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕꯒꯤ ꯃꯤꯅ ꯎꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯅꯤ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯤ ꯀꯣꯛꯁꯤ ꯄꯣꯛꯈꯥꯏꯔꯛꯂꯒ ꯊꯣꯞꯀ ꯆꯣꯡꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯅ ꯊꯝꯃꯛꯂꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗꯣ ꯅꯠꯇꯦ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯊꯦꯡꯅꯍꯧꯗꯅꯕ ꯁꯤꯜꯂꯝꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯊꯝꯃꯛꯂꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯍꯥꯠꯈꯤꯕ ꯑꯗꯨ ꯁꯨꯗ ꯂꯩꯕ KLA KLF ꯁꯨꯗ ꯌꯥꯎꯗꯕ UKNAꯒꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ NIAꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯥꯔꯃꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯆꯦꯔꯣꯟ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯤꯇꯣꯞ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯗ ꯃꯤꯖꯣꯔꯥꯝꯒꯤ ꯂꯩꯉꯥꯛꯅ ꯅꯤꯡꯗꯣꯟ ꯄꯣꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯐꯣꯛꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ